Hauzik pungja karagi matungdagidi English singani kun chakragani aikoi punamapu bidai piramlaga awa nongai punamak anauba sahi lisingani kun mathoida sinaramlagani English singani kun itihas oihauragani mahak harau tayamna sakhibadi oiramloi COVID-19 puduna sakhiba sungamda COVID gi anauba strain gi khudol piramlaga sakhigadabani COVID-19 ga sagona duna lakiba English singani kun apen penda khara launa khongna duna later laira school college ima kaithel sing hangdok anbangamdana satragani noma haukibadagi cheyol dagi thabum dagi chahi faraktuna ngasidi lagle English singani kun mathoi English singani kunna sakhidringai bidai pibagi khut haidringai da amuktang di hangatna yengning lui mamang sahigi lisingani taramapan gi ngasigi numit asimaktada ningthamgi ayingba khangduna miyamna English singani kunbu khaurangna ngai kibani lisingani kun lakpada miyamna santi leiba nungai yaipaba chokhatpa misi mina yaudaba chahi ama oiresnu haina thoni jaki English singani kun lakpada corona virus ki mapaudi ningphung tanarabani adubu karisu thoidokna khanarude athapa lamni Manipur yoroloi khanjaki miyam hupna arangba maingal maikapi mafam kya da isai nongmaiga bombula ga loinana lisingani kunbu taramna oki adubu lisingani kungi ahoba numita anauba chahigi harauba phongdokpagi isai nongmai gi thauram chathari ngaida kar amana mafam marang khangdana miyam tinba mafamda thogjil lakpadigi miyoi ama siraga taruk amana asok apan nangki ahan ba sayul adumakda kadomdagi lakhibano khangdaba mafam matam chadana chukiba nongna saksa haijanaba harau nongaiba punamak aremba tahanki English ngani kungi January amadagi BJP laingangna pikhiba khudol inner line permit ILP gi guideline chatnaba hauki Citizenship Amendment Bill 8 ta onduna chatnaba hauki basu lising ani kungi January thadani sakhigadoroba lising ani kungi haurakpa thada Manipur Police ki ASI amana driver phubagi lilong mairen khunda drug phaba chatluba commando kangbu amaga khunja singa mungnarakpada miyamgi ihau namthanaba honabada miyoi ama nongoi maruna panduna sikiba nupi police officer ama more lambida Assam Rifles ki personnel amana phajadaba thong chathakibagi pau taki February thada Manipur University ki watok oikiba Vice Chancellor AP Pandey Bharat ki Rashtrapati na dismiss tokibagi pau taki March thadani Manipur angakpa mongi awon balakibadu China gi Wuhan province tagi haurakkiba COVID-19 Manipur gi oina ahanba patient confirm tokibadu March thadani Mahi loisang sing suti lautoki curfew thamjangki miyam punba thingki Kangla amadi atay tourist spot sing thinjingki Mao Jiribam More airport passenger sing screening toba hauki Rims Jennings isolation ward amadi testing center oinaba laingana hukum thoktuna tharang paikatpa hauki kaithel thingjinki Manipur pumba total lockdown thamduna miyam mapan thon kide lambi sorok mi thokna kide mi pumtak takki laikai da sambal khanaki angakpani matam adugi cheksil thorangdo Lockdown changdoki miyamna sana thaknaba leitabagi awaba mayoknari ngai serakta aeroplane da kwamana pusilakpagi drug phabagi thokdok leiki maraksida sarkar gi maikaidigi CSO NGO amadi tongan ba sangstan kaya amadi social worker kaya na miyamda acha thak amadi darkar oiba polom sing yen thokpagi thabak chathaki June thada quarantine center sing yengsin bidabagi wakat COVID care center sing da awat apa laibagi lamhen tuhen ba mioi sing na drug na sing ba mayai kaba nisa supply torambagi sarkar gi SOP gi wangmada jagoi saminarambagi pauk taki pungja khargi matungda puari oirgadaba English sing ani kun asi COVID-19 lantheng narambatanatana rajniti gi su puari semlammi Manipur Vidhan Sabha ki sit mari gi maraki mikhal pangthoki MLA kaya pham thadoki MLA kaya disqualified toki mantri kaya loktoki anauba mantri kaya hapsingki vote second taba mioi amasu MLA oina wasak lohanki ining thau leisemba chana jawa Rajya Sabha gi MP oina thagatkre lupa koti kaya gi chakot thorangi project sing sangaki amasung urep uyung tamki Manipur gi Mukhyamantri Mantri Sri Nongthomam Birena matam gi oina media gi kuthangda miyangi thabak tawdaba mantri MLA sing lemna tharoi haina phongdokkibani thagatningai ni thabak oina pangthokpa haibaduna wa amani phongdokkraba wani thabak oina pangthok haningi sakhigadoraba sahi lising ani kunda Pradhan Mantri Narendra Modi amadi Griha Mantri Amit Shah na miyamda Manipur gi chakot thorangi oiba project kaya urep uyung tamlambaga loinana sanga birami
मुख्य मंत्री नोंथोमम बिरेनसु नुमित 15 गी मनुंगदा क्वारंटाइन सेंटर अमा सारगनी हाइना थाजबा पिरंबा लमलोंग क्वाकैथेल वाबगाई लमखाई बिष्णुपुर सेकमाई अमदी सिंगी जिला सिंगदा कैथेल तरा सानबा तौरी हाइना फोंदोकपा लेख्रे हौजिक करी फिबम दै लैरी मियामना खंगनिंगी अनौबा सहीना लाकपदा बराकथोंग इरंगथोंग अमदी मथक्ता पंजख्रिबा प्रोजेक्ट सिंग लोइसिनबा ओइरसनु हाइना मियामना थौनीजरी Imphal International Airport, Imphal Jiribam Tupul Railway Project, National Sports University, Loisindana Ladiba Sengot Sagaliba Singh Amadi, Handak the Grihamantri Shri Amit Shahna Urep Uyung Tamlamba Project Kaya, Anoba Sahisina Mongol, Asibat Pibiduna, Atuba Matam the Miangilan, Ojanaba, Tony Jerasi. Anoba Sahina Lakpada, COVID-19 Degi Laptop Naba, WHO gi guideline Induna Satkani Haina, Ekoi Punamagna, Wasak Minerasi. Hena Satiba Makali COVID-19 gi Anoba strain gi Lyset. Manipur Yorokta Oiresno. Anoba Sahi Taramna Opera Haibabu, Kaiki Dunasielaga, Som Ongnay Haibadudi, To Ningde, Toktabasu Oisno. Aroibada, Akasbani, Imphal Amadi, Izariba Aihaki, Maike Degi, Anoba Chahigi Yapa Pausiel, Pijari.